Hospital Sanapatidagi Doctor ama COVID-19 ki test tawbada positive oibadagi mahaka nagnaruba miyoi singsu test tawnaba khangankrai. India ki oina COVID-19 ngakthoknaba vaccine Covaxin phase 1 ki oina miyoibada changyeng tawkrai. Madhya Pradesh की Chief Minister शिवराज सिंह चौहान COVID-19 पॉजिटिव ओइरे। Krumzari Times of Manipur News मेंग ताबिरिबा पुनांगपु Elizabeth ना ताराम नौचरी हौजी मियाम दा पाउ संदोकना पिजरी। District Hospital Sanapatidagi Doctor ama COVID-19 ki test tawbada positive oibadagi mahaka nagnaruba miyoi singsu test tawnaba khangankrai. Positive oiraba doctor adu hospital asada haukiba tang kun amadi kun mathoida hospital asigi OPD da thawrami. Mahaka nagnaruba hospital ki staff sing district surveillance officer Sanapati da athuba matamda report tawnanaba Chief Medical Officer Sanapati Dr. Fokreho Fozena order ama thokrai. Nakalamaromda atopa mahaka nagnaruba miyoi singa samnaruba amadi nagnaruba singna home quarantine tawnaba khangankrai. India na puthokpa COVID-19 ngakthoknaba vaccine Covaxin phase 1 gi oina miyoibada changyeng tawba hokrai. Ngarang All India Institute of Medical Sciences AIMS masagi chahi kuntra suraba nupa amada changyeng adu chathaki. Changyeng asigi damak miyoi lising ahumga chamngarom register tawraki. Tungda miyoi kunithoi khangalaba matung miyoi amada hana changyeng asi chathabani haina AIMS ki Center for Community Medicine Professor Dr. Sanjay Rai na phongdoki. Ahanba changyeng gi oina miyoi aduda 0.5 ml gi intramuscular injection gaptuna changyeng adu tawkhibani. Miyoi adu chayol ama chupna observation da thamgani. Indian Council for Medical Research ICMR na phase 1 amadi 2 gi changyeng gi damal site tarani thoi khangatpada AIMS su amani. Madhya Pradesh की Chief Minister शिवराज सिंह चौहान COVID-19 पॉजिटिव ओइरे। Chief Minister शिवराज सिंह चौहान का नगनरुबा मियोई सिंगसु क्वारंटाइन तौदुना टेस्ट तौनबा खंगनख्रै। Twitter दा शिवराज सिंह चौहान टेस्ट तौबदा महाक मसा पॉजिटिव ओइरे अमदी नगनरुबा मियोई सिंग क्वारंटाइन तौनबा अपील तौखि। Chief Minister की माइकैदगी महाक COVID-19 पॉजिटिव ओइरबसु COVID-19 लानथेंगनबा चबचाबा थबक सिंग पाइखतपा लेपलोइ हाइरि। Thawbal District ki Charangpat Mayai Lekaidagi Sagolsem Johnstona Tamthiraba COVID-19 Laichet Asidagi Ngakthoknaba Pandamda Automatic Hand Washer ama puthokuna sizinaba hokrai. Machine asi ana laying sang pharmacy office sing dukan sing da thamlaga sizinarabadi COVID-19 thengnabada achoba mating oigani. Sagolsem Johnston Sagolsem Kamdev Singh amadi Sagolsem Ombi Nganbi Devi anigi machin manao ahom ki manungda iton ton bani. Johnston Wangzingda laiba YK College Geography Honors tawraklabasu angang oiringaidagi electronics ta thawa yamna yaurakhi. Johnston na phongdorakpada COVID-19 ngakthoknaba khutsa hambada khutna paidana hamlabadi soidana laichet asidagi ngakthokpa ngamgani. Maram asina khutna paidrasu yaba machine asi puthoke haiba wakhal faurakhi. Machine asida sapon ising amadi khutsa kanghanaba dryer yauri. Hausikti machine asi miyamna demand yamna tawnarakli. Adubu lockdown namaram oiraga machak sing laibagi khudong chaba leitabana pibadi ngamdri. Makhata nasu makhal kayagi machine puthoknaba wakhal thamli. Hojipoge nadi mayamna nuksibibidagi madi pambadagi machine je loge haidana demand order budi tawbire. Adu hojiki nadi thadokpa ngamjaroi maramdi hoji lockdown chathariba maramna adu karigumba lockdown se hangragadi ngambasu yai natragana akoi sarkar gi side tagi yengchengbiraga part singje phanganbada mateng pangbiragadi yamna thubada bajada yohanba ngamgane na khanjai aina hojik sajari machine asidi chamna sumna ha test to biyo na sajabne adu mayamna thadokpa taragadi koisi simak thadokpadi nungaijade maramdi sidagi na standard leba mong quality leba mong da thadok ninge maramduna price machine dagi chawba dagi pikpagi makha pona ju lakpai aduna
ꯌꯥꯝꯗ꯭ꯔꯕꯗ ꯂꯤꯁꯤꯡ ꯇꯔꯨꯛ ꯇꯔꯦꯠ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯄ ꯌꯥꯏꯅꯗꯤ ꯈꯟꯖꯩ ꯑꯩꯅꯗꯤ ꯍꯧꯈꯤꯕ ꯇꯥꯡ 22ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯍꯧꯈꯤꯕ ꯇꯔꯨꯛꯁꯨꯕ ꯐꯦꯁꯀꯤ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯊꯥꯎ ꯄꯝꯁꯤꯡꯗ ꯊꯥꯎ ꯂꯧꯕ ꯂꯥꯛꯅꯕ ꯒꯥꯔꯤꯁꯤꯡ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯐꯝ ꯀꯌꯥꯗ ꯅꯤꯌꯝ ꯀꯥꯏꯅ ꯂꯥꯛꯄ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯐꯥꯗꯨꯅ ꯗꯤꯇꯦꯟ ꯇꯧꯈꯤ Manipur asi hojik taruk suba 6 phase of lockdown harise chakibagi July gi tang kunumdoi gi nungtin gi pung ani degi hauraga chalibani hojik makta hojik phawbagi da 48 hours asi sudri horen gi nungtin gi pung ani tara kan sa 48 hours si surakadabani tawgadabu gari chaliba pam singda mayamna thaw hanabigi kiu sangna lepa atai mafam singsida mayamna gari thauraga 2 wheeler bu oiro 4 wheeler bu oiro 3 wheeler bu oiro khongna chalibagi oiro mayam mapan thorbagi chang ase lockdown laina akoina SOP si maintain tawraga leigadabi phibam asidagi volume si kitang hena wangna urakpagsi akoina phanglai atai mafam singda akoina Imphal East Imphal West su chatlaga yengraba matam masida gari thorabagi volume masi yam wangna leiri sarkarna natraga home department na SOP si ngakna lockdown asi chatharu haina lauthukiba leiraga su masigumlaba yamna tamthiraba laina laichat asida COVID-19 asidi ngak thona base lockdown lauthopasina loirabra natraga na SOP asi khata aiba kata thoraga leibasina loirabra haibasi mayamda hangjaningi maramdi akhona curfew leiraga su curfew pass issue tawi lockdown leiraga su mayam thorai tawbu corona virus gidi curfew pass laite magidi lockdown su laite kana gome anyone da any person at any time da mahik asina changbiragadi akhoi gi community transmission asi yam thorabagi chance yam wangna leire haisu mayamna khangrabani adugi maramna chalibigi mayam asi yamna tangai phataba essential services or emergency service natraga medical natraga sarkarna lauthokibagi list tu khakta yawba mioi khaktara natraga na atai hiramdegi masa gi thabak asi loisindaba yade haibege mayam asi thoraraga chalibra haibasisu masimagde koina haiba ngamde aduma oiragasu tholibege volume asi gari thoriba mayamna chaliba asi yam wangna uwe haibasini masigumlaba laichat asida ngakthoknabase sarkar amadi police department atai front line warriors ki mathau khakta nate responsible oiraba citizen mayam masina masigumaba laichat tamjirba laichat asida ngakthoknaba haibase aikhoi mayamna kutsamna responsible lawraga sarkarna lauthoriba SOP amadi masida ngangnabagi khoina piriba rules guidelines mayam masi ngarga cooperation tawraga leigadabasi mathau tabra haisisu mayamna khantaningai oyi paudam jariba cameraman Naresh ga loinana blessing gang mai TOMTV news Imphal Nakal amaromda None district asu district administration na lockdown mapung fana chathanaba thabak lokhatli district police na mafam kayada lockdown thugaiba sing fagatpagi thabak chathaki district asida essential service ka mari leinaba sing natana atai lambi sorokta tholakpa ukhide pharmacy sing mahu sagom hangnakhi inter district gari sing chenakhide district asigi None bazar da leiba kaithel sing thonglonakhi COVID-19 lanthengna balengak na lokhalakpa thaurangi saruk ama oina COVID care center oina hangdokluraba haukiba thasigi taramari dagi inmate amata laikhidraba Bishnupur district hospital asi lakliba thasigi kuntaret ningthogaba numitagi OPD nongna hangdoklagadaba maramna miyamna akiba poktanaba mahik hatnaba hidak sing kapthokpa amadi Iram Nala Singh Sengdokpagi Thauramama COVID-19 Relief Committee Bishnupur Lions Club Ningthokong Divine Life Society Ningthokong CMO Bishnupur Bishnupur Labor CSO Amadi Club Singna Punna Kusamna Duna ngasi pangthokrai Relief Committee ki Advisor N Sana Zauba PRDA Bishnupur ki Secretary I Saranjoy Bishnupur District Mathau Toriba Tongan ba Media House Singi Miyoi Singh Atai Organization ki Luchingba Amadi Thaumi Singna Punna Saruk Yaduna Hospital Building ki Manung Mapal Iram Khonglam Singh Ado Sengdoktuna Mahik Hatnaba Hidak Singh Kapthoki En Sana Zaubana Fongdokhibada Bishnupur District Hospital asida Chingmi Tami Leita Laira Kayagi Lying Fam Oirambadu Handak Matam Khara Leplubada Miyam Angakpa Fangna Wanaramba Adu Koklagani Aduna Miyam Nasu Akiba Hangoiba Thadoktuna Lying Balakpiro Haina Miyamda Appeal Tokhi
हानगी मिनिस्टर के जीवनना सेंट्रल गवर्नमेंट की सेंथंग मखादा साखिबा हॉस्पिटल सी लू नानबा हॉस्पिटल ओइरबनी तवदबु स्पेशलिस्ट डॉक्टर मरांग काइनदी लेते हिरमसदा लेंगाकना मिटिंग चंगबिदुना मतिक चाबा डॉक्टर मसिंग थंबियु हाइखी कोई छिंदुक चरिबसी मयामना नांगी ममांगैदा कोविड-19 की पेशेंट लेरम मदुदा हॉस्पिटल चंगबजी हंगोइनबा सु यावदबंते मधु पुनबद कोंगनाबाइना ngasi volunteer singna chiba kidana ngasi khoigi kaigumba amatigi amuk pa yawdang ngasi khoi chang khoi social service tawjari masiri kasu chingai te ngarang dei hona koina hidak kari khoi makan chu na ka phre ngasi ju kapi duga hein ju kapani masida koina anubu hospital khoi haibatare nongna si hongjin gadawrisida kasu chingai leitre aina masi mayam phamda phundukchari Ministry की secretary और special और बदुने ऐको इधर उजी vice chancellor और administrator और हापी बा जनरल सिंह अनीशी ने लाख पकांडा district सीधा hostel सी दरकार हुए रहने पछादु का थुप्पी रमन साराबनी अदुगा मसी लेबक फबा मदी इंडिया की ख्वाइड की नीट एंड क्लीन हॉस्पिटल ने अदुना ऐको नगसी सोशल सर्विस तौजरी सी हान लेरम बदुदा नुंगाई तबखर दी तम सुपर स्पेशलिस्ट डॉक्टर इम्फान ना मैम ले रहे खरा था निंगी Stormy TV da viral oiba post sama social media da thagalakhiba amadi modeling amadi stage performance ki mingda awang nongpu ki state singi nupi sing prostitution ki lambi da pusinba ki thodok leire asigamba thawong asibu Kuki Students Organization Delhi and NCR Naga Students Union Delhi amadi Manipuri Students Union Delhi na awang ba thakta yaning da ba phongdorakli Mahiroi loop ahum na punna thadorak pa cherol amada asigumba nupi singbu nattaba lambida puna po honariba kangbu asi thidoktuna chairak pigadabani awang nongpoktagi lakliba nupi singnasu asigumba langa sida thudana ba honabiu hairi pawgi marakta natema brem tang lozari Center Gari Makhalekai gi Imphal Valley Academy da hangliba center asina NET amadi IIT JEE experiencing da top makhal gi coaching piri Ellen Akash Fitji amadi Kota Rajasthan gi experience leraba faculty singna center asida takpi tambiri I am Sudhir Inam and I am a student of Commerce School and I choose AK. I am Khojam Viraj. I am a student of Science National School, Odisha and I choose AK. I am Robertson Hong Sangbom. I am a student of Harvard School and I choose AK. Karan Rong Sangbom Commerce School and I choose AK. Online admissions open. Register today. Mega Manipur School, Yarral Patton Sit Road, Imphal East. Admission open for class 11 Science, Arts and Commerce. Eligibility 50% and above. Last date of online and offline submission 24th of July 2020. Offline admission form can be obtained from Mega Manipur Society Office, Handsome House, Kaishampad, Pauna Bazaar. As a response to the COVID-19 pandemic, Mega Manipur Society offers one-time 50% reduction in the admission fee for class 11 students in the school, and some limited additional seats are reserved for class 1 to 9, especially for the students coming from outside the state. For more details and facilities, please contact Principal Mega Manipur School. Mobile number 9747858283. You can also visit the website www.megamanipurschool.in. Thagat pa Fongdokcheri Andro Assembly Constituency gi Social Worker Oibaga Loinana Assembly Constituency asigi Congress ki Luchingba Amadi United NGOs Forum gi Chairman gi Thau Puriba Kaisam Ningthem Jauna Andro gi Miyam gi Thabak Thoram Kayada Mating Pangbibaga Loinana Sfruti Scheme gi Makhada Ahanba Installment Oina Lupa Lising Yankai Pibi Baga Loinana COVID-19 Amaram Oiraga Sufam Nompham Khangdraba Matam Asida Yum the Lengdana Laiduna Sel Tanabalambi Pibi Bagidamak Kaisam Ningthem Jau Singbu Taibang Mapuna Yaifaba Mai Pakpa Pibibo Oisunu Haina Thongni Jabaga Loinana Thagachari Thagatpa Fongdokchari ba Yening Tha Apunba Nupi Lup Yairipok Top Competitive Success Academy gi Class 11 amadi 12 Science ki Admission Hauzari Pizaribu Khudong Chaba Singh adudi June Tha Faubada Admission Taubirakpa Class 11 Science ki Ahanba Mahiroi Yankai gi Admission fee Chada Yankai Tajagani Bosem na Lauba Exam da Chada Marifu amadi CBSE na Lauba Exam da Chada Marifu Taragi Mathakta Fangba Mahiroi Singyoina
admission amadi tuition fee lawjaroi amasung scholarship pijagani chada humphudagi humphutara manga fawa phangba mahiroi singi admission tangkhai tamak lawjagani amadi lairik lemna fanghanjagani class 12 ta ming chanabagi damak atopa board tagi class 11 pass tawraba matung eligibility certificate pairaba mahiroi singda ming chanbagi khudong chawa pijari akupa morol gidamak contact tawbirau competitive success academy uripok khoisnam laikai imphal contact number 6909199961 natraga 89747363991 natraga 9436288300 natraga 7005892311 Manipuri University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjingbatomtv Imphal West ki admission housere course singdi BSc Agriculture BSc Horticulture amadi Bachelor of Business Administration BBA ni akupa morol gidamak ekhogi website www.sairam.org.in natraga 7641929924 da contact tawbiyo admission for Vivgyor Institute of Management and Information Technology for the session 2020-2021 affiliated to Manipuri University. Eligibility 12 pass. Available courses are BBA, BCA. Short-term courses. Available courses are DCA, CCCA and Tally. Facilities available. State-of-art infrastructure, well-furnished and equipped classroom. Qualified and well-experienced teacher, visiting faculty from industry and academic, placement call, computer lab with internet facilities, library, canteen, conference hall and playground. For more details, please contact the office. Address Sangai Pro, FCI Road, Imphal. SV Gadwell School ki Class 11 Science Amadi Humanities ki admission housere. Pizaribuk dong chab singdi metric parikya da chada humputara manga gi mathakta fangba mahiroi singi admission amadi tuition fee lawjaroi. Chada humfudara gi mathakta fangba mahiroi singina admission amadi tuition fee tangkhai tajagani amadi chada humphumanga gi mathakta fangba mahiroi singina admission fee tangkhai tajagani July kulhumdoi English ngani kundagi online class su haujaragani akupa morol gidama contact tawbiu SV Gadwell School Houtal Thangjam Khuno Pangai Road contact number 9862925948 natraga 7085934266 natraga 8132856942 Break matung da taram nong chari makhataba pauda All Manipur VDF Welfare Association na lengak taliba wafam sing sagatuna amadi wafam kaya taladuna Kumbi Police Station da lairiba VDF personnel sing na Police Station na sigi office mamangda ngasi wakan mifam chathakrai tha tara humdoi gi tolo piu matik jaba honorarium piu VDF ki por sing regularize to VDF sing gi demand fangdri fawba khongjang handokloi haiba slogan sing iba placard kya su ngasi gi wakan mifam du da sijanaki Thobal District da COVID-19 ki miyam na mipainariba si koknanaba district asida ahongba mamalda sapon mask samadi hand sanitizer marangkai na fanghanbiu haina Lamding Educated Welfare Association na lenga ki pukning singsilakli Handak tanauna Rajya Sabha ki member oina wasak laukraba Maharaja Sana Zawalai Semba ngasi Imphal da thunglakrai ngasi ayok Bir Tikendrajit International Airport da thunglaba Rajya Sabha ki MP Sana Zawba COVID-19 ki test tawbada negative oiki. Malem ki oina COVID-19 positive oiba missing crore ama lakh yankhai taret lising kuntrani pan ga tarahom doi shukrai. Laina asana maram oiduna laikhidaba missing na lakh taruk lising kuntra mapan ga chatret kamari sukrai. Malem ki lebak singi marakta US na positive oiba masing khwaidagi yamli. US ki oina positive oiba masing lakh nifu mathoi lising tarani thoi ga chamga ga kunmapan sukrai. Amadi sikiba masing na lakh ama lising nifu manga ga chamga ga nifu tarukni. India ki oina hausi fawbada positive oiba miyoi lakh tara humdoi lising kuntra taret ka kunmari sukrai. Amadi laika naba ngamdana COVID-19 na maram oiduna laikhidabana miyoi lising kuntra mathoi ga chahum ga yankhai nipan sukrai. Ngasi ayu phone kiba pauche singda kari yaw kiba ge habdu mayam puna miyeng taminasi. Sangha Express BJP ki observer anina NPP amasung NPF ki minister ahum unakrai BJP ki legislature pumnamaki mot lokrai kuntra mathoi hengatuna positive case lising ani ga chamaga nifu taruk shure poknafam observer singna BJP manungdagi hendokna coalition party ki MLA singasu unakrai Pung kunmari da kuntra mathoi positive oiki kuntra mathoi discharge sauki
बाइपोल मतंग चाबदा लाउथोकनी कमीशन लेसेंबाबु पार्लियामेंट्री कमिटी की मेंबर ओहनख्रे हुयेलन पाउ बीजेपी की ऑब्जर्वर सिंगना सीएम बिरेन अमसोंग मिनिस्टर अनिगसु उनख्रे वाका सिंगी रिपोर्ट पुदुना ऑब्जर्वर अनि ngasi दिल्लीदा हनख्रगनी एमयू दा डिप्लॉय तौबा होम गार्ड सिंगी मरक्ता फेक अपॉइंटमेंट दा खंजिनबा यावरब्रा असेंग बखंगदोकनबा सीबीआई ना नमित निनि चुपना इन्वेस्टिगेशन चथख्रे लेसेंबा सना जावबो पार्लियामेंट्री कमिटी की मेंबर ओइना खनख्रे खुद हामनबा जॉनसन ऑटोमेटिक एंड कंप्लीट हैंड वॉश मशीन पुथोख्रे मशीन असी मियाम दा फंगहनबा होनरी जॉनसन इचेल एक्सप्रेस एमपी लेसेंबा सना जावबा राज्य सभा की पार्लियामेंट्री कमिटी की मेंबर हापख्रे राम माधव कसु उनख्रे लॉकडाउन होखिबा पुंग मरी की मनुंगदा एम सुना फैदिंगादगी क्वामना ट्रक लोड अमा फागतख्रे लॉकडाउन मनुंगदा इसेंशियल सर्विस सिंगिदमक हांगदबा ऑयल पंप सिंगे लिस्ट लाउथोख्रे रिम्स की अटेंडेंट पॉजिटिव ओइरे नहारोल की थौदांग एमपी लेसेंबा सना जावबा पार्लियामेंट्री स्टैंडिंग कमिटी की मेंबर ओइना खनख्रे बीजेपी की ऑब्जर्वर अनिना सरकार पाइमिनरिबा एनपीपी अमसुंग एनपीएफ की मिनिस्टर सिंगसु उनख्रे सना लेबा लायंग फम पुनसिलुबदगी रिम्स की फिवम लुरे एमएस की सिक्योरिटी याउना मियोय अनि लिलोंगदगी डॉक्टर अमा पॉजिटिव ओइरे आरके इमो ओ हेनरी द सो कॉज नोटिस बीजेपी द बोट पीखिबगी मरम पिरकनबा मतम पिखरे इरेबा रिम्स की एम्प्लॉई चनीगतरा टेस्ट सोबदा मेडिकल सुपरिटेंडेंट की गार्ड याउना मियोय अनि पॉजिटिव ओइरे कुम लैना गुमलबा पॉलिटिकल क्राइसिस वारोइसिन पुरकलगनी नेशनल ऑब्जर्वर सिंगना गवर्नर ग उनख्रे लॉकडाउन अमसुंग कर्फ्यू ना मी ताख्रे लोइसलकपदा मरुइबा पाउ मुकना पिजरी डिस्ट्रिक्ट हॉस्पिटल सेनापतिदगी डॉक्टर अमा कोविड-19 की टेस्ट तौबदा पॉजिटिव ओइबदगी महाकंदकनरुबा मियोय सिंगसु टेस्ट तौनबा खंगनख्रे इंडिया की ओइना कोविड-19 गांगथोकनबा वैक्सीन कोवैक्सीन फेज 1 की ओइना मियोयबदा चांगयेंग तौख्रे अमदी मध्य प्रदेश के चीफ मिनिस्टर शिवराज सिंह चौहान कोविड-19 पॉजिटिव ओइरे हौजिकी ओइनादी टॉम टीवी ना पिजबा मणिपुरी पाउ लोइजरे मियंग ताबिरिबा सिंबो अमुका ना खुरुमजरी।